Image PAODAM yang biri bersingu tam kumandaran teram nok sebelumnya ngasigi merupakan pau bijari. White House protected forest area da yum sajilamba enclosure kumpuapan yum ngasi taktokre. Mahut RD PR Minister Wycam Sana Kaksing Municipal Council sahabat dukan kun sangadana ngasi miyam sinaramle. Mahari sing opagi thoram pangthok nakre loinana. Communist Party of India Thawal Masung Kaksing District Council gi prahum risuba conference ngasi Hauzik mapung we pau lobirisi Thawal district ki White House da leiriba protected forest area da ain kaina lam khopsil laga upsoi pokpi da gi White House bazar phawba da yum sajinamba enclosure humbuga mapan gi yum singasi yamlab state force singna singaloina na takthokre yum singadu ayambana masana sidok saki lemho singaduna department ki miyoi singna machine singaduna takthokhi thoidokpa irang thokide ngasigi eviction towa aduda manipur lenga ki additional chief secretary MS Khan DC Thawal A Subhas DFO Thawal TH Lokendro SP Thawal Jogesh Chandra Hawizam SDO Lilong Singba makok thongba officer singsu saruyaki DFO Thawal TH Lokendro na phongdo kibda enclosure singna lenga na lokholakpa khongthang sida sogat piduna ayamba isa isana yum sidok piba yamna nungaijai sidok hokdaba yum sing na procren ani JCB manga punna machine taret si na duna takthokpani ngasigi asina ahanba phase ni makhatana White House protected area reserve forest area amadi Gwarok area singdasu chathakigani White House area da punna enclosure chama marfu hena lei masi loina takthokigani takthok tringai da isa na khangna thadok piu hainasu mang makhatana April 3 ni amramda yum takthok khibdagi leifam leitraba victim oihoraba singna makhoi kadaida kamdona leigadagi haina yamna wana lehori haire nising beyai ngasi takthok khiba yum humwa pan asigi manungda pata pairam basu yawrmi adubu niyam sumna toramde haina identify toram tungda DC Thawalna cancel tawraga batung thasigi tarada show cause notice ama thoktuna ngarang tang 13 fawda hongdokhinaba wafam thamkibani Manipur da ngasi COVID positive case ama theraki haukiba pung kunmari asida miyoi kunthraga nithoi COVID test tawki maduda Ukrul district tagi miyoi ama COVID positive oiba thenaki bani state asi ngasi phawda miyoi lakh amaga lising kuntha taret chaniga nifu hundoi COVID positive oikre masigi manungda miyoi lising aniga chama kunna leikhidre miyoi lakh amaga lising kuntha ma ga chama kunma thoina narambadagi fakre state asigi COVID tabu phagi chang sada maudrag ni panwa dasmik nifu manga ni ngasi miyoi ama positive oikhiba tharaga active case ta miyoi ani leiri Manipur lenga ki Mahut RD and PR Minister Wycam San ki official oiba special concert amada Kaksing Municipal Council ki award apa amadi thabak thoram sing yeksin biram bagaloina na council asigi masagi revenue fund gi public private partnership ki makhada sagatpa loirba dukan kun sangaduna miyamda khusinaram le Minister ki concert asibu harau teamna okpagaloina na mahaku okpagi asamba throm amasu council asigi mipun sangda pangtokhi ngasigi concert asigi mari lenana Minister na phongdu kibda Kaksing Municipal Council sakhulakba haibse Manipur sakhutnabagi yanglen saru oigadori mani council asina thangna na swas survection da north east ki makok taram laga rank amuk hanthrakpa si laibag yamnu thibani amuk hana makok tahanaba praja amadi councilor singla kanna honamini si haina phongdoke magna makhata na phongdokibda council asigi makhada leiba ward sing asi sawu manadaba amadi population size manadaba na khudongsa daba kaya thengnaribasi koknaba delimitation taununaba atubda councilor singnasu process tawbiro lenga ki maiki dagi su lokot payaba thabak thoram sing lokotnaba mari lenaba singa tanagani haina phongdoke hauji Kaksing ki kethel asisu matam sunaba oidrei masisu maut ki fund hek leibaga atubu matam da soidana matam sunaba mongda sengot lagani haina phongdoke Quarterly basis to publicly mina yedo jabo mong de tawbiro maram di
ai mi si ai or ju kang de Sri Krishna or ju kang de ai mi si phanganing ba ado ai da apa ba pang do di ai ma khana ba male yana da ba male adu dang thok da ba wada publicly ai mi nai da wada ma tok thok pi daga praja da sin bi ro maram di asi kai the sina aroi ba te hai na khalla ga da masi koi dum chum na taw ga si khongchat asiga mari lenana nauna saba dukan sing adugi maikhum hangluktuna miyamda sinamlaba matungda nauna semgat kiba dam site su yengsin biramba loina usar su dam site tharam ke ngasi khongchat aduda commissioner mahut m joy director mahut robert khatrimem wagwa sc mla u deven amadi ex mla y susanda su loina ke mioi ba haibasi polk matamda amaga sab manana polk I adubu aikhoina tongan ba mioi sing oiba ngamlakpa aikhoigi samasta mithoi mihenba oiba ngamlak ibasi matambu haina singna sina banani haina kaksing SCG MLA Manglamam Rameshwar Fongdokre wafam singa si kwasem na lowa class 12 ki exam gi for laptop kibada kaksing dagi arts stream da 3rd position lawkhrabi naurem Jessica science stream da 7 position lawkhraba Aristo oinam amadi 9 position lawklabi naurem sovereignty bu harau tam okpagi thoram amada mahang phonokibani kaksing makha lawda liba MLA Rameshwar gi yumda pangthokiba taram na okpagi thoram aduda MLA Rameshwar makha ta na phonokibada kaksing gi mai ngaktuna mingset porakpada natana samaj sigi lan oiba singbu makhoi hona jamal adubu thagali makhoi na mai pakpa oirakna bo honabada lamjing langtak piriba oja amadi mama mapa singi thodangsu thagatningai ni haike thorangi manungsana mithoi mihen labasing da asamba khudol port amabam pibaga loinana MLA masagi library dagi lairik amamsu khudol tabki Council of Higher Secondary School Manipur lowa tha sigi tarukta lauthokiba class 12 ki science stream da Thawal amadi khambok ani gi position holder mapan ngasi kendra ani si ani gi MLA ani okram ibobi amadi or Suresh Kumar na taramna okpaga loinana achamba khudol piduna pulling thawat khre bawparada leiba hanagi semester okram ibobi gi quarter da pangthokiba thram aduda Thawal kendra dagi position holder taruk khambok tagi ahum punna mairoi mapan bu taram okpagi thram aduda hanagi semester ibobi na hai kendra ani sigi chauthok saningai oirba mairoi sing asina tungda makoina pamjaba lamsingda chauna mai pakpa orisanu amade manipur pumgi oinasu mai purakpa ngamnasanu haiduna makoi puning thawatke position holder sing aduna makoi mahi tambada thenaba khudong sadaba singda angama mateng tawgani hainasu MLA o Surji Kumarna phongdoke Indian Medical Association Southeast Manipur Branch Samadi Library and Information Center Kaksingna Punna Kusam Naduna Sinduna Violence Against Healthcare Workers and Healthcare Institutes Haiba Hiramda Kaksing Thawal Sandel Lamadi Tenapol District ki Mahiroi Singh gi oiba extempo speech competition ama ngasi Library Information Center Kaksing gi auditorium ro pangthokre Indian Medical Association Southeast Manipur Branch ki President Retired CMO Dr. K.S. Manglem amadi Indian Medical Association Southeast Manipur Branch ki Vice President su oiba Jivan Hospital Kaksing gi Managing Director Dr. Y. Ashok Kumar na thoram mapu sing oina saruk yak oiduna haudokiba extempore speech competition aduda RIMS Imphal gi Psychiatry Department gi Head Professor Dr. R.K. Lenin Chartered Accountant K.S. Kunjabi amadi SP Kaksing Sri Vets IPS na jury member sing oina saruk yakhe district marigi mahiroi punna mahiroi trahum doina saruk yaduna pangthokiba competition aduda Waikhom Mani Girls College Thawal gi mahiroi KS Dayamani na ahanu position YK College Wangjing gi mahiroi Saikhom Dyanandana anishu position amade Khamanipur College Kaksing gi mahiroi Thaja Ilengbam na ahum subataki Communist Party of India CPI gi Thawal amsung Kaksing District Council gi trahum resiba conference ngasi ayuk CPI Kaksing District Council gi office ta pangthokre mifam aduda CPI Kaksing Local Council gi Comrade Singh Y Dhananjoy M Iboema amadi N Lokendro na President Member Singh oibiga loinana CPI Manipur State Council gi State Secretary L Sotin Kumar National Executive Member Dr. M Nara District Secretary E Sharad amadi atai miyo kya su saruk yakhe ngasi gi mifam na tongan warep kya su lokhe hai warep sing adu manungda Manipur
मिपान तांगदना इरोमदोम लेप्सबा ngamba state ama oiba haiba pandam asi phangnaba maruoina state asigi lowba yaba mana masing thaba yaba lofam punamak sahi chupada phaw amasung mana masing na sangdur lehendaba ising marang kaina phangnaba ithai lokhong phajana semgat kadabani semgani hojik leiba asi maming tagi oiri maram aduna state government na akan ba firep chapchana loduna manipur maromdom leppa ngamba mipan tangdaba thabak pangthokpham haina thoi haina demand tauri amromda manipur gi lofam ayamba lehau mangsilak pasidagi kanaba kannaba pothok marang kaina pothok pangamnaba lofam punamak lo singwa vibhag ka samnaraga lomi sing khanganduna lofam punamak lehau sayeng taunaba thabak sangsinaba lemlakhi masida natana thawaram sum kaksing district ani na koliba lofam singna puthokpa sathokna manipur state ki saruk ahum thokpagi ani di oibani sathok puthokpa sangba har sathok marang kaina puthoknaba state government na matam chana har marang kaina lomi singna phanganaba dabi su tauri outer manipur parliamentary segment leiba assembly constituency taret khawok wangjing tentha kaksing wawgai hyanglam sugnu amadi jirbangwi praja singna bot thadabadi yarga lepa yahandriba se lakadriba 2024 da pangthokadriba parliament mikhalra assembly constituency taret asigi praja amoina vote lepa yahalu haibagi demand su ngasigi mifamna tawbu loinana dabi sing asi india government taksinba haibas ki phirepsu lemnakhi aduga mipum khudingmak lairik hengadabani haibagi miyeng makhada lairba imungi angangsing lairik ningthina tamba phangnaba government school sing sapchana hingadabani loktak hydro power project na maram oiraga low panba yadana leiba lofam gi mapusing da pithoknaba manipur government ga india government ga tanaduna sinbinabasu hairi iramdam multi trade private limited ki manipur da ahanba oina kiosk ATM but ama Nambol municipality complex da Rajya Sabha ki MP ningthau lesemba sana jawna ngasi haunabi matung ina ribon kaktuna sangar matung miyam da khusina khiba loina Nambol bazar leba sagidatak mandir Nambol da inaugural function pangthokre ngasigi sangabagi throm aduda Nambol municipal council gi caretaker CS Basinta council sigi EO Des Rovindra council sigi councilor caretaker RK Kujeshwari hawbam ibuso na singba na athoibam thungna singwaina saruk yakhi ngasi hangdokliba kiosk ki khori phaba ATM booth haina mingthonba booth asida Aadhaar withdrawal ATM card withdrawal nationalized bank singi paisa deposit tawa UPI cash withdrawal amade debit amade credit card khudingmak ki khudongchaba phanglagani hairi throm aduda Rajya Sabha gi MP ning thau lesemba sana jawna phonu kibda manipur da hojik ATM gi yamna darkar leiba matam asida lam iramdam multi trade private limited na Nambol Kaitel da ATM booth ama ahanbo oina hangdok piduna miyam da kanaba piribasi yamna phai Nambol khakta natana manipur gi tongan mafam singda su sahi asigi December tha phawi manungda ATM booth kya hangdok pigani haibasi yamna phabak khongthangni manipur gi singi lam singda ATM gi khudong chaba phangdaba mafam kaya marum leibasi imatang da ATM thambinaba hajarakba mafam kaya leiri maram aduna company asina mahakatanaraga manipur gi manung hanjin mafam singda ATM thamnaba honaminasi company asina manipur khakta natana arunachal da su ATM hangdoknaba sem saribasi yamna nungai hainasu mahangna makhatana phonokhi moirang kendra gi miyam da athubu matamda afaba thaknaba amadi si nanaba ising marang kaina phangalagani haina ngasi kendra sigi manung da leiba sengotpa haugadoriba ngangkhalawai amadi kha leimaram water supply scheme sing yengsinbagi khongchata MLA moirang thongam santina phonokre khongchat aduda mahangna makhatana hai moirang kendra gi manungda paikhatliba water supply scheme ayamba sengut sagatpa haure haujik walhoriba ngangkhalawai water supply scheme amadi kha leimaram water supply scheme ani asisu matam ga sunaba mong da sengut sagalagani sengut sagatpa asi Vishnu Prakash R Pungliya Limited na tawgadabani masida company asina quality control tawduna sebi sabidrabadi company asi matakta akan action logani quality control gi matang dadi kedum su compromise tawroi highway water supply scheme ani asina saba lorek lagadi ngangkhalawai amadi leimaram tara khongsangi miyamda isingi award pa leroi water supply asi sabada miyamna su support tawi haina ang makhata na phongdokhi ngasi khongset aduda Vishnu Prakash R Pungliya Limited ki senior site engineer
Haisnam Ibomcha Site Engineer Ingudam Davidson Supervisor Dolan Kaisham MLA Office Moirang gi staff sing amadi lekai lekai gi oina semba Water Sanitation Committee gi mihut singsu saruk yakhi ngasi Manipuri Literary Association Mala Jirbam Sinduna Malagi Anisuba Mapo Kumon Thorum amadi Mala Awards Presentation 2021 Jirbam District ki Bauparada leiba Jirbam Municipal Council Multi Utility Complex Upper Floor da leiba Punjab National Bank ki Conference Hall da pangthokhrei ngasi gi ahanba session oina 2021 da Saireng EB Maniyai MMC Imphal Kaisham Teshmani Guwahati Sobita Soibam yauna miyoi tarada Mala Award Kusinaki ngasi gi thorum aduda Manipuri Short Story Society India gi ex president Ingudam Binod Singh Mala chairman F Ahmed Amadi Hilgat Gram Panchayat ki Pradhan L Samarindo Singhana ayuk ke session da chief guest president Amadi guest of honor Singhana saruk yaki Imphal East Jilla Parishad member Seram Niketan na Thongju Assembly Constituency ki manungda leiba Uchekon Songa Vida Community Hall amangasi sangakre haiba Community Hall asi 3rd State Finance Commission Award 2021-22 gi makhada sabani hairi Community Hall sangabagi throm mari lenana Seram Niketan hai haiba hall asina maike songi praja singi thabak thorom pangthokpada kanaba oirgani amadi mafam asigi miyamna hall asibu sanabagi ayaba pibirakpagi damak thagatpasu mahana phongdokki Sanginata Academy New Delhi ki Financial Assistant 2021-22 ki makhada Academy of Performing Arts Appa Thawal Wangmatavana Aikoi gi ipai pu singna thabiramba inat ki oiba jagoi sei singbu yokhatnaba pandamda sei khudingi leptana pangthoklakpa Festival of Manipuri Folk Song and Dance ngasi Thawal Wangmatava Sorok Makha Community Hall da pangthokre festival adu hangdokpagi thoramda Department of Lai Harauba Manipur University of Culture ki guest faculty Dr. Laingam Academic Performing Arts ki President Yankopam Sarat Maitei Amadi Indian Solidarity Council New Delhi ki member Dr. A.K. Priyakumar Saruk Yakhi Thawal Jagoi Khongjom Parba Maitei Isai Khonung Isai Maibi Jagoi Amadi Salai Isai na singba Nat ki Isai Jagoi kaya utkiba throm adu Haudokladuna Department of Lai Harauba Manipur University of Culture ki guest faculty Dr. Laingamna Hai Aikoi gi asengba saktam takpa matamda aikoi gi horak ngaidagi lerek laba jagoi sei asi gi thodang chauna lei sitharuraba mirai ruraba aikoi gi inat ki oiba jagoi sei asi tangai phadana yokhatsi haiduna jagoi haibasi karamna horukki bagi haibagi matang dasu wafam kaya mahana phongdokki Theatre group ama oiriba Manipurese Cultural Organization Maiko Porompat Thawan Thaba Lekai da leiba Manglambam Chandra Kumar ge yumda Racial Hall sangabagi throm ama paktokhrei throm aduda Sanjoy Akoijam Principal CELTI Thawalna athoiba mithung Moirangthem Ibu Bisak Singh President Maiko na throm mapu amadi Longjam Rajan Senior Artist na akhanaba mithung oina saruk yakhi throm gi nungyeba walor peduna Ranjit Ningthauja Secretary Maiko na haikibada Lepal Litana Awana Tidana Honorakpana Nasidi Artist Singna Achova Apamama Kanmangamle Saliba Sahi Asida Amadi Haukiba Sahida Maiko gi production na Tongan Tonganba Manakaya Pangba Namakibasu Upon Pondoki Makata Nasu Katokpaga Loina Honahaning Bagi Apam Basum Hang Pondoki Atoba Mitungi Oina Saruk Yakiba CELTI Tawali Principal Sanjoy Akoijamna artist singna lauriba thodangbu thagatpa phongdoki theater na mioibagi wakhal lonbu asengba saktam da tahanba ngami ngasigi throm aduda maiko gi member singsu saruk yakhi Jirbam district laiba Islamabad khulasi lising musapan subna nipan gi March 13 da maming thon khiba khul amani haina ngasi Islamabad laiba Rainbow Club ta pangthok khiba Pawi Singa Unabada Rainbow Club ki Secretary Fakharuddin na phongdokhre Makhata na Fakhar na hai numit ini humni ki mamangda Manipur gi Minister N Birena thorom amada Manipur gi lamsingi maming ase sarkar gi ayaba yaudana onthokpa yaro haibisi yamna phaba khongthang ni hariba lam maming sing ase leiba ki history da lehugadori bani adubu numit adugi Minister gi speech aduda Jirbam district ki manung chana leiba Islamabad khul ase nauna maming thon
गिबगी मवोंगदा हाइबिखि खुलसी लिसिंग चमापन सुमना निपानी मार्च की तांग 13 मतमदगी राज दरबार की प्रेसिडेंट ओइखिबा राजा दुम्बा सिंह गलोइनना पॉलिटिकल लीडर खरा गलोइनना जिरबामदा लाकलगा अहानबा मौजादार मैतै पांगल अब्दुल जबरबु खंदुना जिरबामदा लैबा खुल सिंगी ममिंग थोनबदा इस्लामाबाद यावना थोनलगा सेटलमेंट की अयाबा पीबीखि चीफ मिनिस्टर एन बिरेन की स्पीच अदुना इस्लामाबाद लैबा खुंजा सिंगदा नुवाइतबा अमदी फावले मसी मतंगदा कुपना खन्ना नैनबगी तंजा अमतंग पीबिनबा चीफ मिनिस्टर एन बिरेन सिंगदा अपील तरोकले पाउमिसिंग उनबादुदा रेनबो क्लब की थौमी सिंह लेकाई की मेरा पाइबी सिंह अमदी खुंजा सिंहसु सरुक याखि मणिपुर कोऑपरेटिव सोसाइटी की रजिस्ट्रार मणिपुर मास्टर एथलेटिक एसोसिएशन ममागी इलेक्शन की दमकता लाना फोंगलिबा मेंबर लिस्ट असी सेमदोक्ट्री फावबा इलेक्शन पांगथोकपा यारोय करिगुंबा पांगथोकलबदी कोर्ट वाकलगनी हाइना ममागी फॉर्मर वाइस प्रेसिडेंट आर.के. सनाहनबीना सिंगमेरोंगदा लैबा ममागी ऑफिसता पांगथोकपा पाउमिसिंग उनबदा फोंगदोखरे मांगना हाई मतम सांगना ममागी ऑफिस बेरर की दमकता इलेक्शन पांगथोकतना लाकनबा तुंगदा कोर्ट की ऑर्डर अमगी मतुंग इना नौना मिखल पांगथोकनबा खंगलकपदगी मामाना नियम चुमना मिखल पांगथोकनबगीदमक मणिपुर कोऑपरेटिव सोसाइटी दा हाइजखिबदगी मतुंग इना मिखल की नोटिस थोकलब तुंगदा ngarang voter list थोलकपा मतमदा ममागी लैरिबा मेंबर सामरी ग हुमरा टेट की मनुंगदा सनी के मौदा तरुक खक्तमक यावरपगा लोइनना प्रेसिडेंट इंचार्ज ओइबा मसामक्सु लिस्ट अस यावबा थेंगदबसी यानिंगदे अथुबमदा मरी लैनबा सिंगना यंगसिनबियो हाइना फोंगदोखि ngasi पाउमिसिंग उनबा दुदा प्रेसिडेंट इंचार्ज ओइरिबी अयुंग तंपाक लेमना हाई लाकदोरिबा जून की कुलहुमदोइदा मिखल तौगनी हाइना लाउथोकलगा ngarang tamak member list tholakpa yaningde ahal loiraba sanroi kaya gi ming lautholaga masak khangdaba anoba mi kharabu member oina hapsilakpagi thawong asi registrar na kanagumba kharaga manaraga tawba thawong insin thawong thausin oigani masina maram oiraga sana khonabada malenda masak takliba state asigi sanroi singi phajapam leitre sahi yamlaba sanroi sing asigi mathakta saynaba thoknaba होनरलिबा असिगी मतंगदा सरकार ना मरी लेनबा स्पोर्ट्स अथॉरिटी ना अहेन बमियंग संगबी यु हाइनसु मान फोंदोखि वेस्ट बेंगल धर्म की ओइबा मियाम पुनबा मदा का हेन साब अमसुंग ओमचाकनबा ना मरम ओइरदना अहल ओइरबा डिवोटी अहुम सिरे निफुन सोहन करे थदोक अदु नॉर्थ 24 परनागस डिस्ट्रिक्ट की बराकपुर सब डिवीजन की मनुंग चनबा पानीहत्ता थोकिबनी सिमिस्टर ममता बेनर्जी हाइकिबदा पानीहत्ता लेबा इस्कॉन टेंपल दा पांगथोकपा दंडा महोत्सव यावबा लाखिबा डिवोटी अहुम अदु सेकी मफम अदुदा ऑथोरिटी सिंगना खुदक संगसिनो यंगसिनखि एडमिनिस्ट्रेशन ना फोनोखिबदा कोविड लाइसेंस नंबरम ओइरना सही अनि टेंपल अदु थोंगलोन सिंदुर लेरकपनी ट्रामासुबा सेंचुरी दा लेरमखिबा सेंट श्री चैतन्य देवना ओडिशा की पुरीदगी नवदीपता तायंगपान थादोलमदाइदा लाखिबा अदु निक्सिंगदुना टेंपल अदु सही खुदिंगी दोल सिरे मेला पांगथोकतुना लाखपनी सही अनि तरुद्रबा मतुंगदा कुमसी पांगथोकपासिदा डिवोटी लाख अहुमगा मखाई हेना लाखि हाइरि तृणमूल कांग्रेस एमएलए निर्मल घोष ना हाइखिबदा का हेना साब अमदि ओमसाकनबना वेदर ना मरम ओइरदुना अहल ओइरबा डिवोटी सिंह का हेना वाखि फजना सिलांगबिखिदे हाइना मियोय खरना कंप्लेन तौखि थदोक अदु थोखरबि मतुंगदा टेंपल अदु थोंगलसिनख्रे हाइरि Beijing लेबा एम्बेसी ऑफ इंडिया अमसोंग एम्बेसी ऑफ बांग्लादेश ना पुन्ना गुरुदेव रवीन्द्रनाथ टैगोर अमसोंग बांग्लादेश के नेशनल पोइट काजी नजरुल इस्लाम की मपो कुमोन पालन पांगथोखरे फजरबनाथ की ओइबा सक्तम गलोइना थौरम अदु बेजिंग लेबा इंडियन एम्बेसी की स्वामी विवेकानंद कल्चरल सेंटर दा पांगथोखि इंडिया अमसोंग बांग्लादेश की एम्बेसडर सिंगना तिल्लिबा मियाम दा वफम कयासु फोंगदोखे इंडियन एम्बेसडर प्रदीप रावत ना हाइखिबदा आइकनिक पोइट्स अनिमक्ता नोलुकना इकाई खुनब उच्चरी इंडियन सब कंटिनेंट सनाइबा पोइट अनिना मल्टी कल्चरल अमदी प्लूरलिस्टिक कैलेडोस्कोप की लंबी कया सेमलमी बांग्लादेश की एम्बेसडर महबूब अज जमन ना हाइखिबदा ख्रिस्ट कुम लिसिंग अमग सवापन हुमद्रा माथोइदा बांग्लादेश निंगतम लांदगी तन थानब याद्रबा मरी अमा लेबाक अनि असिबु पुंदुर लेरकलिबनी पोइट अनि असिना सोशल जस्टिस नन कम्युनलिज्म एंड ह्यूमैनिटी की मानव लंगला अमा पुथोखि इंडिया अमसुंग बांग्लादेश लेबाक अनि की नेशनल एंथेम सिंग अदु रवीन्द्रनाथ टैगोर ना इबनी टैगोर की
Biswa Bharati University na achowa ithil namasu pi ki hai ki thoram palan adura Indian amasung Bangladeshi mayam ama saruk yakhiwi point ani gi maramda puthokpa short film singsu utki isai nomagi amadi saireng sedinamagi thoram singsu pangthoki hairi hojik aroibada moroi pa hon pijari Whitehall protected forest area da yum sajiramba enclosure khumbuwa pan yum ngasi takthokre mahut RD PR Minister Wycam Sana Kaksing Municipal Council na Sabah Dukan kun sangadana ngasi miyam na sinaramle Mahiroi sing ofagi thoram pangthokna kre loinana Communist Party of India Thawal masung Kaksing District Council gi rahum suba conference ngasi pangthokre ngasi gidi image palm sandok saba matang ngasi lojari miyam amukana khurumjari